Hello friends, good morning. Asise aigi video se aigi yam nungsijaba mini gi wari lijarakebako. Mase aina yokpa hawdong natteba mabuk kangi se uraba. Mase yam chajaba hawdong neba mabuk yam lawebako. Aina yokpa hawdong natchatebako. Mase kanona kariba kano lamboy ni wild cat nebako. Moi wild cat lay baneba khara mari ahum layeba. Ado mase maraksida yam tappa hawdong neba mase ayuna tum chabadagi mase ayum nakutum layre namu aina India da lakpa matamda 9 months layrambado aduga mase ayum nakutum lay adudagidi ayse amuk chatlure na do amuk handak lakanda mase laeba ado yengo di mabukse mana nongmada chak chagise 5 times 6 times neba somsumay chaya ado mabuk kangi thoisi uraba ado yam nungsiba mase mayam atopa hawdong layna wild cat oijarsu yam phattaba huran chabado ado madi chadeba hawjikse mase ay thamhaurebako yo masida aigi sofa matakta mase pulise uraba aina kun chano thambirambane kulli si anti se aina CCTV da he yengeba anti na ising chagiba lakpada maja khoi ngairineba sise hek lairame hayaba ado yeng mabuko se mai sit khare ado mali chana base aina ado moi chana ba tablet to laira thambirambane ba anti da aina khara thabiyo di haibane ado yam miss tawe mase